Welcome to Manipuri Horror Tube. Aham namakta yingbiriba khudingna channel asibu subscribe tobiramu aduga matungdasu aki wari kya yingba phangina baidamakta bell icon busu nambiramu. Ngasigi wari asi Incident in Ghostland hariba 2018 da release okiba horror drama oiba movie asigi maramdani. Movie asibu IMDb da 6.4 out of 10 aduga Rotten Tomatoes da 55% fresh oiri aduga 85% Google users singna like tawrakiba movie ni. So mayam thangthaba tawduna let's roll the intro. Hey guys, Rummy Circle is back with amazing offers and rewards for limited period. Rummy Circle is very safe and 100% legal gaming app to show your skills on which you can play Rummy game and win cash. Rummy Circle is a safe and secure app where you can find more than 1 crore active players. So Rummy games is sanaba hairagadi sanabiyo aduga sale mayam ama talbiro. Adu nangna heitribo oiragadi ko makoi sida practice tawnuba game mayam ama yawi maduda tambibasu yagani aduna case games mayam se sanaraga nang paisa mayam ama phangani. Rummy Circle da yam safe oiba facility methods karasu phangi. Harabada e-pay deposit available hoy. Masida nangna Paytm oigera, PhonePe oigera, credit natraga debit card oigera nangna deposit tawningba matamda tawbiba yagani. And on your first deposit you can get welcome bonus up to rupees 2000. Playing Rummy on Rummy Circle is very easy and it runs very smoothly on the phone. You can see it yourself on the screen. So guys, you can download now from the link given in the description box, and by registering on your first deposit you can get up to rupees 2000 welcome bonus. So ma'am, play Rummy and win cash. Movie asigi ahobada Pauline Kobi nupi amadi magi macha nupi ani at amadi Vera uba phangi. Makoi yum anauba amada shift onanaba gari da chatlini haina utli. Vet lairik laisu yamna hebi amadi upennas lairik na chingba iba yamna pamnami. Maram asina Verana vet thoina wangangandaba introvert oiba matawsida nungsiramde. Loinana mama nasu Vera dagi hena vet tana luna tawbirami. Sigi tungda candy yonba gari ama laki. Manungda yawba nipaduna makoibu khud hairaki. Verana maduda middle finger uchilami. Sidagi gari dusu mamangda thawatki. Sidagi makoi dukan amada kumnami. Maduda vet na ngasagi candy yonba gari dusu makoibu tungina duna lai haiba uki. Adubu vet thoina khaluba tawtana newspaper ama paaki. Maduda miyoi khara migi imungda changchang duna mawang pa oiba singbu hatlaga makoi lengagi leisabi macha singbu phaduna pui haini irami. Madusu mani ignore tawki. Sigi tungda makoi moigi anauba yumde yoraki. Mafamsida thainagi poche mayam ama phangnaki. Aduga loinana mingsel amagi maningda lumnana mafam amasu leirami. Aduga lai phadibi amasu thengnaki. Makoi tunglabagi ngayak matungda mamangi candy yonba gari do sumangda lepare haina utli. Adude masa chawba nipa ama changlaktuna Pauline da attack tawraga wanthahanki. Haisinadi mamangi vet na newspaper da thengnarapa killer singdu makoi oirami. Vet amadi Vera thoubada killer aduna uthokiduna makoi anibu tanaraki. Sidai kimankiduna makoi chenki adu nipa aduna mabanibu pharaga chingduna puthoraki. Makoi maraktuda nupi amasu yarami. Misingduna bedpu thanamlaga Verabu puraga chatki. Bedsu mathawai kanjaduna chenbada nupi aduna phaki. Matangsida mama laktuna bedpu kanbiki. Aduga kaidanom hingnanaba chenkhro haina hairami. Adubu ngasagi masa chawba nipadu laklaga bedpu su phaduna puki. Bedpu Veragi nakta purakki. Nipa aduna Verabu rape tawbiki. Hojik chap manana bedpu su tawgada boirami. Adubu matangduda Pauline laktuna nipadubu hatki. Ngasagi phatabi nupidu chensilaki aduga muknaba hawgalaki. Mamana nupidubu su tanglak yengtuna hatki. Matangsida vet khamprek khangna mit pangtoraki. Harisina disipu mamagi thaina thokiba thodokuma mana tumningeda moina mangboirami. Vet ki nipana mabu themsimbeki. Vet til honglamle. Vet na thodoksida infam oiduna lairik amasu igi. Vet hauji afauba writer ama oirami. Mau hojik fauda lairik masing fana yamna phongle. Noma numit amada Veragi kolla ama laki. Maduda tiche aibu kanbiu haina kanna lauraki. Ma kari tawrabage haina fau hangba nangdana call du katoiki. Man mama bu call tawki adubu call pick up tawrakte.
ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯥ ꯑꯃꯗꯤ ꯚꯦꯔꯥ ꯃꯃꯥꯡꯒꯤ ꯌꯨꯝꯗꯨꯗ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯚꯦꯠ ꯃꯐꯝꯗꯨꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯈꯤ ꯌꯨꯝ ꯌꯧꯔꯕꯗ ꯚꯦꯠ ꯃꯃꯥꯒ ꯊꯦꯡꯅꯈꯤ ꯃꯥꯗꯤ ꯀꯩꯁꯨ ꯇꯧꯔꯝꯗꯦ ꯑꯗꯨꯕꯨ ꯚꯦꯔꯥ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯀꯣꯛꯇ ꯄꯥꯟꯈꯤꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯕꯨ ꯕꯦꯁꯃꯦꯟꯇ ꯐꯥꯗꯨꯅ ꯊꯝꯕꯤꯔꯝꯃꯤ ꯚꯦꯠ ꯚꯦꯔꯥꯕꯨ ꯎꯅꯕ ꯆꯪꯂꯨꯕꯗ ꯁꯤꯗꯁꯨ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯃꯆꯦꯕꯨ ꯍꯦꯜꯞ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯊꯣꯡꯁꯤꯜꯂꯛꯈꯤ ꯑꯗꯨꯅ ꯃꯃꯥꯅ ꯐꯥꯗꯨꯅ ꯑꯃꯨꯛ ꯊꯝꯕꯤꯈꯤ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯃꯇꯝꯗ ꯚꯦꯠꯀꯤ ꯔꯨꯝꯗ ꯀꯅꯥꯅꯣꯝ ꯂꯥꯛꯄꯒꯨꯝ ꯇꯧꯈꯤ ꯃꯗꯨꯗ ꯍꯧꯒꯠꯂꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ ꯃꯤꯡꯁꯦꯜꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯑꯍꯥꯡꯕꯗꯨꯗ ꯌꯦꯡꯂꯨꯏ ꯃꯗꯨꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯃꯃꯥꯡꯒꯤꯗꯧꯅ ꯃꯗꯨꯗ ꯃꯥꯕꯨ ꯈꯪꯆꯤꯡ ꯆꯤꯡꯁꯤꯟꯈꯤ ꯃꯁꯤꯃꯁꯨ ꯃꯥꯒꯤ ꯃꯪ ꯑꯣꯏꯔꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯡꯁꯦꯜꯗ ꯍꯦꯜꯞ ꯃꯤ ꯍꯥꯏꯗꯨꯅ ꯏꯔꯗꯨꯅ ꯂꯩꯔꯝꯃꯤ ꯏꯔꯤꯕꯁꯦ ꯚꯦꯔꯥꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯅꯤ ꯈꯟꯗꯨꯅ ꯕꯦꯁꯃꯦꯟꯇ ꯀꯨꯝꯊꯈꯤ ꯃꯗꯨꯗ ꯚꯦꯔꯥ ꯌꯥꯝ ꯁꯣꯛꯆꯤꯟꯅ ꯏ ꯅꯥꯏꯅ ꯄꯨꯡꯇꯩ ꯇꯩꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯃꯁꯥ ꯄꯨꯝꯕꯗ ꯗꯥꯛꯐꯝ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯩ ꯚꯦꯠꯄꯨ ꯃꯥꯅ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯆꯤꯆꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯃꯃꯥꯡꯒꯤ ꯀꯤꯂꯔꯁꯤꯡꯗꯣ ꯂꯥꯛꯄꯒꯨꯝ ꯃꯥꯒꯤ ꯌꯥꯝ ꯀꯤꯅ ꯂꯩꯔꯝꯃꯤ ꯃꯇꯥꯡꯗꯨꯗ ꯃꯄꯥꯟꯗ ꯇ꯭ꯔꯛ ꯑꯃꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯃꯗꯨꯗ ꯀꯤꯃꯟꯈꯤꯗꯨꯅ ꯚꯦꯔꯥ ꯃꯐꯝ ꯑꯃꯗ ꯂꯨꯝꯈꯤ ꯑꯗꯨꯕꯨ ꯚꯦꯠꯅ ꯃꯄꯥꯟꯗ ꯊꯣꯛꯂꯗꯨꯅ ꯌꯦꯡꯂꯨꯕꯗ ꯂꯝꯕꯤꯗ ꯆꯦꯟꯕ ꯅꯣꯔꯃꯦꯜ ꯇ꯭ꯔꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯗ ꯚꯦꯠꯀꯤ ꯃꯃꯥ ꯄꯣꯂꯤꯟ ꯍꯥꯏ ꯗ꯭ꯔꯤꯡ ꯇꯧꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ ꯚꯦꯠꯅ ꯃꯃꯥꯕꯨ ꯏꯪꯊꯤꯖꯅ ꯇꯨꯝꯍꯜꯂꯒ ꯌꯨꯝꯗ ꯂꯩꯔꯝꯕ ꯄꯣꯠ ꯆꯩ ꯄꯨꯝꯕ ꯌꯦꯡꯂꯝꯃꯤ ꯃꯇꯥꯡꯗꯨꯗ ꯃꯤꯡꯁꯦꯜ ꯑꯃꯗꯃꯨꯛ ꯍꯦꯜꯞ ꯃꯤ ꯍꯥꯏꯅ ꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯥꯡꯗꯨꯗ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯚꯦꯔꯥ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯝꯕ ꯐꯃꯨꯡ ꯑꯃꯗ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯚꯦꯠꯅ ꯂꯧꯊꯣꯛꯅꯕ ꯇꯧꯕꯗ ꯂꯣꯛ ꯑꯗꯨꯒꯤ ꯁꯣꯗꯨ ꯊꯤꯕ ꯐꯪꯈꯤꯗꯦ ꯑꯗꯨꯒ ꯁꯣ ꯊꯤꯕ ꯆꯠꯄꯗ ꯀꯥꯗꯨꯒꯤ ꯊꯣꯡꯗꯨ ꯈꯪꯊꯤꯡ ꯊꯤꯡꯖꯤꯟꯈꯤ ꯑꯗꯨꯒ ꯚꯦꯔꯥꯕꯨ ꯀꯅꯥꯅꯣꯃꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯇꯣꯔꯆꯔ ꯇꯧꯕꯤꯕꯒꯨꯝ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯚꯦꯠꯇꯤ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕు ꯍꯥꯡꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯥꯎ ꯈꯣꯡꯕ ꯄꯨꯝꯕ ꯇꯨꯃꯤꯟ ꯂꯩꯈꯤ ꯚꯦꯠ ꯃꯃꯥꯕꯨ ꯍꯧꯗꯣꯛꯅꯕ ꯇꯧꯔꯝꯃꯤ ꯃꯇꯥꯡꯗꯨꯗ ꯚꯦꯔꯥ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯎꯕ ꯐꯪꯗꯕ ꯄꯋꯥꯔ ꯑꯃꯅ ꯚꯦꯔꯥꯕꯨ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯚꯦꯔꯥ ꯂꯥꯏ ꯑꯗꯨꯕꯨ ꯎꯕ ꯉꯝꯕꯒꯨꯝ ꯔꯤꯌꯦꯛ ꯇꯧꯔꯛꯈꯤ ꯚꯦꯠꯀꯤ ꯈꯨꯠ ꯁꯥꯗꯨ ꯎꯜꯇꯥꯔꯣꯝꯗ ꯂꯩꯊꯣꯛꯈꯤ ꯚꯦꯠꯅ ꯃꯃꯥꯕꯨ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧꯔꯛꯅꯕ ꯍꯥꯏꯔꯝꯃꯤ ꯃꯃꯥꯁꯨ ꯆꯦꯟꯊꯣꯛꯈꯤ ꯚꯦꯠꯅ ꯍꯟꯖꯤꯜꯂꯛꯄꯗ ꯚꯦꯔꯥ ꯂꯩꯔꯝꯗꯦ ꯃꯥꯅ ꯕꯦꯁꯃꯦꯟꯇ ꯆꯠꯈ꯭ꯔꯕ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯕꯦꯁꯃꯦꯟꯠꯀꯤ ꯊꯣꯡꯗꯨꯁꯨ ꯊꯤꯡꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯡꯕ ꯌꯥꯔꯝꯗꯦ ꯃꯇꯥꯡꯗꯨꯗ ꯅꯤꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯚꯦꯔꯥ ꯂꯣꯏꯔꯒ ꯅꯪꯒꯤ ꯇꯔꯟꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯁꯥ ꯆꯥꯎꯕ ꯅꯤꯄꯥꯗꯨꯁꯨ ꯂꯥꯛꯄ ꯎꯈꯤ ꯑꯗꯨꯕు ꯁꯤ ꯄꯨꯝꯕ ꯃꯥꯒꯤ ꯋꯥꯈꯜ ꯑꯣꯏꯔꯗꯨꯅ ꯂꯩꯔꯝꯃꯤ ꯚꯦꯠ ꯃꯥꯒꯤ ꯔꯨꯝꯗ ꯇꯨꯃꯤꯟꯅ ꯇꯨꯝꯅꯕ ꯆꯪꯂꯛꯈꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯉꯣꯟꯗꯁꯨ ꯚꯦꯔꯥꯒꯨꯝꯅ ꯍꯛꯆꯥꯡꯗ ꯗꯥꯛꯐꯝ ꯃꯌꯥꯝ ꯑꯃ ꯇꯥꯔꯝꯕ ꯊꯦꯡꯅꯈꯤ ꯑꯗꯨꯗꯩ ꯃꯍꯥꯛ ꯃꯃꯥꯕꯨ ꯊꯤꯕ ꯊꯣꯛꯂꯛꯈꯤ ꯑꯗꯨꯕꯨ ꯀꯥ ꯄꯨꯝꯅꯃꯛꯇ ꯌꯦꯡꯂꯕꯁꯨ ꯃꯃꯥꯗꯤ ꯂꯩꯔꯝꯗꯦ ꯍꯧꯖꯤꯛ ꯚꯦꯠ ꯕꯦꯁꯃꯦꯟꯇ ꯀꯨꯝꯊꯔꯛꯈꯤ ꯚꯦꯔꯥꯒꯤ ꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯔꯤꯚꯤꯜ ꯑꯣꯏꯔꯛꯈꯤ ꯃꯗꯨꯗꯤ ꯅꯍꯥꯟꯗꯒꯤ ꯃꯍꯥꯛ ꯁꯤꯗꯩ ꯊꯣꯛꯂꯒ ꯐꯦꯃꯁ ꯔꯥꯏꯇꯔ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯅꯤꯄꯥ ꯃꯥꯒꯤ ꯃꯆꯥ ꯂꯩꯔꯦ ꯍꯥꯏꯅ ꯎꯠꯄꯗꯣ ꯃꯥꯒꯤ ꯋꯥꯈꯜꯒꯤ ꯋꯥꯔꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯑꯁꯦꯡꯕꯗꯗꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯑꯃꯗꯤ ꯚꯦꯔꯥ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤ ꯃꯥꯒꯤ ꯃꯃꯥ ꯃꯈꯣꯏꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯂꯩꯈꯤꯗ꯭ꯔꯦ ꯋꯥꯔꯤ ꯂꯥꯏꯔꯤꯛꯇ ꯉꯥꯎꯖꯕ ꯑꯣꯏꯕꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯝꯂꯤꯕ ꯄꯨꯟꯁꯤꯗꯣ ꯃꯥꯒꯤ ꯁꯥꯒꯠꯆꯕ ꯋꯥꯔꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯀꯤꯂꯔ ꯑꯅꯤꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯥꯕꯤꯗꯨꯅ ꯇꯣꯔꯆꯔ ꯇꯧꯕꯤꯔꯒ ꯊꯝꯕꯤꯕ ꯑꯣꯏꯔꯝꯃꯤ ꯋꯥꯐꯝꯁꯦ ꯚꯦꯠꯁꯨ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯌꯥꯝ ꯀꯞꯈꯤ ꯑꯁꯤꯒꯤ ꯇꯨꯡꯗ ꯑꯂꯥꯔꯝ ꯑꯃ ꯈꯣꯡꯂꯛꯈꯤ ꯃꯗꯨꯗ ꯚꯦꯔꯥ ꯚꯦꯠꯄꯨ ꯄꯨꯔꯒ ꯀ꯭ꯂꯣꯖꯦꯠ ꯑꯃꯗ ꯂꯣꯠꯁꯤꯟꯕꯤꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯅ ꯃꯊꯛꯇ ꯐꯥꯗꯨꯅ ꯄꯨꯔꯕꯗꯤ ꯅꯪ ꯂꯦꯡꯕꯁꯨ ꯌꯥꯗꯦ ꯂꯥꯎꯕꯁꯨ ꯌꯥꯗꯦ ꯇꯨꯃꯤꯟꯅ ꯎꯇꯨꯞ ꯇꯥꯕꯒꯨꯝ ꯂꯩꯒꯗꯧꯅꯤ ꯁꯤꯒꯤ ꯃꯔꯝ ꯑꯩꯈꯣꯏ ꯀꯣꯟꯅ ꯈꯪꯂꯛꯀꯅꯤ ꯚꯦꯠ ꯀ꯭ꯂꯣꯖꯦꯠꯇꯨꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯀꯤꯂꯔ ꯅꯨꯄꯤ ꯑꯗꯨꯅ ꯐꯪꯅꯗꯨꯅ ꯃꯊꯛꯇ ꯄꯨꯈꯠꯈꯤ ꯑꯗꯨꯒ ꯂꯥꯏ ꯐꯗꯤꯕꯤ ꯑꯃꯒꯨꯝ ꯀꯦꯕꯤꯔꯒ ꯂꯥꯏ ꯐꯗꯤꯕꯤ ꯃꯌꯥꯝ ꯑꯃ ꯁꯣꯐꯥꯗ ꯂꯩꯔꯝꯃꯤ ꯃꯔꯛꯇꯨꯗ ꯃꯥꯁꯨ ꯐꯝꯍꯟꯈꯤ ꯑꯗꯨꯒ ꯆꯠꯈꯤ ꯚꯦꯠꯅ ꯗꯣꯜ ꯑꯃꯗꯒꯤ ꯍꯦꯌꯔ ꯀ꯭ꯂꯤꯞ ꯑꯃ ꯂꯧꯊꯣꯛꯂꯒ ꯃꯥꯒꯤ ꯃꯈꯥꯎꯗ ꯍꯥꯞꯆꯤꯟꯈꯤ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗ ꯀꯅꯥꯅꯣꯝ ꯂꯥꯛꯄꯒꯨꯝ ꯇꯧꯈꯤ ꯑꯗꯨꯒ ꯃꯁꯥ ꯆꯥꯎꯕ ꯅꯤꯄꯥꯗꯨ ꯂꯥꯛꯏ ꯑꯗꯨꯒ ꯃꯈꯨꯠꯅ ꯃꯥꯕ ꯍꯧꯒꯠꯂꯛꯈꯤ ꯃꯇꯥꯡꯗꯨꯗ ꯚꯦꯠ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯚꯦꯔꯥꯅ ꯍꯥꯏꯔꯛꯄꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯅꯤꯄꯥ ꯑꯗꯨꯅ ꯗꯣꯜ ꯑꯃ ꯄꯥꯏꯈꯠꯂꯒ ꯈꯨꯠ ꯁꯥ ꯊꯨꯗꯦꯛꯈꯤ ꯑꯗꯨꯒ ꯃꯈꯨꯠꯇ ꯃꯩꯅ ꯆꯥꯛꯍꯟꯗꯨꯅ ꯇꯣꯔꯆꯔ ꯇꯧꯕꯤꯔꯝꯃꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯅꯤꯄꯥꯁꯦ ꯑꯉꯥꯎꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯇꯣꯔꯆꯔ ꯇꯧꯕ ꯌꯥꯝ ꯄꯥꯝꯃꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯃꯤ ꯃꯇꯥꯡꯗꯨꯗ ꯚꯦꯠ ꯁꯣꯏꯅ ꯂꯦꯡꯉꯛꯄꯗ ꯎꯊꯣꯛꯈꯤꯗꯨꯅ ꯚꯦꯠꯄꯨ ꯐꯥꯔꯒ ꯇꯣꯔꯆꯔ ꯇꯧꯕ ꯍꯧꯔꯝꯃꯤ ꯃꯇꯥꯡꯗꯨꯗ ꯃꯥꯅ ꯍꯦꯌꯔ ꯀ꯭ꯂꯤꯞ ꯑꯗꯨ ꯁꯠꯇꯣꯔꯛꯇꯨꯅ ꯃꯥꯒꯤ ꯂꯦꯡꯕꯥꯟꯗ ꯊꯤꯡꯖꯤꯟꯈꯤ ꯅꯤꯄꯥꯗꯨ ꯅꯥꯃꯟꯈꯤꯗꯨꯅ ꯂꯥꯎꯕ ꯍꯧꯒꯠꯂꯛꯈꯤ ꯑꯗꯨꯗꯤ ꯃꯦꯟꯇꯦꯂꯤ ꯗꯤꯁꯦꯕꯜ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯗꯣꯜ ꯄꯨꯝꯕ ꯍꯧꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯅꯤꯡꯂꯝꯃꯤ ꯑꯗꯨꯗꯩ ꯔꯨꯝꯗ ꯄꯣꯠ ꯆꯩ ꯂꯪꯈꯥꯏꯗꯨꯅ ꯊꯨꯒꯥꯏꯕ ꯍꯧꯒꯠꯂꯛꯈꯤ ꯃꯇꯥꯡ ꯆꯥꯅ ꯚꯦꯠ ꯃꯐꯝꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤ
ꯑꯗꯨꯒ ꯊꯣꯡ ꯍꯥꯡꯗꯣꯛꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯁꯣꯝꯗꯩ ꯀꯤꯂꯔ ꯂꯦꯗꯤꯗꯨꯁꯨ ꯊꯣꯡ ꯀꯟꯅ ꯐꯨꯔꯛꯄ ꯇꯥꯕꯗ ꯅꯤꯄꯥꯗꯨꯅ ꯚꯦꯠ ꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯚꯦꯠꯄꯨ ꯑꯃꯨꯛ ꯐꯥꯗꯨꯅ ꯔꯨꯝꯗ ꯄꯨꯈꯤ ꯇꯟꯖꯥꯗꯨꯗ ꯚꯦꯠ ꯃꯥꯒꯤ ꯇꯥꯏꯞꯔꯥꯏꯇꯔꯗꯨꯅ ꯊꯣꯝꯂꯒ ꯅꯤꯄꯥꯗꯨꯕꯨ ꯋꯥꯟꯊꯍꯟꯈꯤ ꯑꯗꯨꯒ ꯊꯣꯡꯗꯨ ꯍꯥꯡꯅꯅꯕ ꯇꯧꯕꯗ ꯅꯨꯄꯤꯗꯨ ꯃꯄꯥꯟꯗ ꯂꯩꯕꯒꯤ ꯃꯔꯝꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯊꯨꯒꯥꯏꯈꯤ ꯑꯗꯨꯒ ꯊꯣꯛꯈꯤ ꯀꯤꯂꯔ ꯂꯦꯗꯤꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯕꯗ ꯊꯣꯡꯅꯥꯎ ꯊꯨꯒꯥꯏꯔꯒ ꯆꯦꯟꯈ꯭ꯔꯦ ꯈꯟꯗꯨꯅ ꯊꯤꯕ ꯊꯣꯛꯈꯤ ꯑꯗꯨꯒ ꯚꯦꯠꯇꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯔꯨꯝꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒ ꯚꯦꯔꯥꯒꯤ ꯅꯥꯛꯇ ꯆꯠꯇꯨꯅ ꯃꯕꯥꯅꯤ ꯊꯣꯛꯅꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯡ ꯂꯣꯏꯅ ꯂꯣꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯕꯥꯅꯤ ꯊꯣꯛꯂꯛꯄꯗ ꯀꯤꯂꯔ ꯂꯦꯗꯤꯗꯨ ꯆꯪꯂꯛꯈꯤ ꯃꯐꯝꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯨꯝꯈꯤ ꯃꯊꯛꯇ ꯃꯁꯥ ꯆꯥꯎꯕ ꯅꯤꯄꯥꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯣꯜ ꯈꯔ ꯍꯧꯅ ꯄꯣꯠ ꯑꯃꯅ ꯊꯣꯝꯕꯒꯨꯝ ꯇꯥꯔꯛꯈꯤ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯨ ꯅꯤꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯇꯥꯡꯂꯛꯁꯤꯗ ꯚꯦꯠ ꯑꯃꯗꯤ ꯚꯦꯔꯥ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯎꯃꯪꯗ ꯌꯥꯔꯦꯛꯂꯒ ꯅꯣꯡꯉꯥꯜꯂꯛꯄꯗ ꯍꯥꯏꯋꯦ ꯔꯣꯗ ꯂꯣꯝꯗ ꯌꯧꯔꯛꯈꯤ ꯑꯗꯨꯒ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯃꯁꯨ ꯐꯪꯂꯛꯈꯤ ꯃꯕꯥꯅꯤꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯈꯤ ꯑꯗꯨꯒ ꯃꯌꯨꯝꯗ ꯂꯩꯍꯧꯕ ꯀꯤꯂꯔꯁꯤꯡꯗꯨꯒꯤ ꯃꯔꯝꯗꯁꯨ ꯇꯝꯈꯤ ꯄꯨꯂꯤꯁ ꯑꯅꯤꯗꯨꯅ ꯃꯇꯦꯡꯒꯤꯗꯃꯛꯇ ꯁ꯭ꯇꯦꯁꯟꯗ ꯀꯣꯜ ꯇꯧꯒꯦ ꯇꯧꯔꯛꯄꯗ ꯉꯁꯥꯏꯒꯤ ꯀꯤꯂꯔ ꯂꯦꯗꯤꯗꯨ ꯂꯥꯛꯈꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯅꯤꯃꯛꯄꯨ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ ꯑꯗꯨꯒ ꯚꯦꯠ ꯑꯃꯁꯨꯡ ꯚꯦꯔꯥꯕꯨ ꯆꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯇ꯭ꯔꯛꯇ ꯄꯨꯈꯠꯈꯤ ꯃꯇꯥꯡ ꯑꯗꯨꯗ ꯚꯦꯠ ꯃꯥꯒꯤ ꯋꯥꯈꯜꯒꯤ ꯗꯨꯅꯤꯌꯥꯗ ꯑꯃꯨꯛ ꯆꯠꯈꯤ ꯃꯗꯨꯗ ꯃꯍꯥꯛ ꯐꯦꯃꯁ ꯔꯥꯏꯇꯔ ꯑꯃ ꯑꯣꯏꯔꯝꯃꯦ ꯍꯥꯏꯅ ꯇꯧꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯄꯥꯔꯇꯤ ꯑꯃꯗ ꯆꯠꯂꯝꯃꯤ ꯃꯍꯥꯛ ꯑꯃꯦꯔꯤꯀꯟ ꯔꯥꯏꯇꯔ H.P. ꯂꯚꯀ꯭ꯔꯥꯐꯠꯀ ꯊꯦꯡꯅꯈꯤ ꯃꯍꯥꯛꯁꯦ ꯃꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯥꯝꯖꯔꯛꯄ ꯔꯥꯏꯇꯔ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡꯗꯨꯗ ꯚꯦꯔꯥ ꯂꯥꯛꯄ ꯅꯣꯇꯤꯁ ꯇꯧꯈꯤ ꯃꯍꯥꯛ ꯚꯦꯔꯥꯕꯨ ꯊꯤꯗꯨꯅ ꯊꯣꯛꯂꯛꯈꯤ ꯃꯗꯨꯗ ꯚꯦꯔꯥ ꯊꯣꯡꯒꯤ ꯃꯄꯥꯟꯗ ꯀꯞꯇꯨꯅ ꯃꯆꯦꯕꯨ ꯀꯧꯔꯝꯃꯤ ꯃꯥꯅ ꯀꯟꯕꯤꯒꯦ ꯍꯦꯛ ꯇꯧꯕꯗ ꯃꯃꯥꯅ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯈꯝꯂꯝꯃꯤ ꯍꯧꯖꯤꯛ ꯚꯦꯠ ꯑꯁꯦꯡꯕ ꯑꯃꯗꯤ ꯃꯪꯂꯥꯟꯒꯤ ꯈꯦꯠꯅꯕ ꯂꯣꯏꯅ ꯈꯪꯂꯛꯇꯨꯅ ꯆꯣꯡꯁꯤꯟꯈꯤ ꯃꯥꯅ ꯆꯣꯡꯁꯜꯂꯛꯄꯗ ꯇꯥꯏꯕꯪꯗ ꯃꯁꯥ ꯆꯥꯎꯕ ꯅꯤꯄꯥꯗꯨꯅ ꯃꯥꯕꯨ ꯇꯣꯔꯆꯔ ꯇꯧꯕꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯥꯡꯗꯨꯗ ꯃꯤꯡꯁꯦꯜ ꯃꯅꯥꯛꯀꯤ ꯗꯣꯜ ꯑꯃ ꯑꯦꯛꯇꯤꯚ ꯑꯣꯏꯔꯛꯇꯨꯅ ꯈꯣꯡꯒꯠꯂꯛꯏ ꯅꯤꯄꯥꯗꯨꯅ ꯑꯗꯨ ꯎꯕꯗ ꯃꯥꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯦꯟꯁꯤꯟꯈꯤ ꯃꯗꯨꯗ ꯚꯦꯠ ꯅꯥꯟꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯈꯤ ꯃꯇꯥꯡꯗꯨꯗ ꯚꯦꯔꯥꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯔꯨꯝ ꯑꯃꯗ ꯂꯦꯗꯤꯗꯨꯅ ꯚꯦꯔꯥꯕꯨ ꯍꯥꯠꯅꯅꯕ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯚꯦꯠ ꯆꯦꯟꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯤꯛꯄ ꯍꯧꯒꯠꯂꯛꯈꯤ ꯃꯇꯥꯡꯗꯨꯗ ꯃꯁꯥ ꯆꯥꯎꯕ ꯅꯤꯄꯥꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯚꯦꯠꯄꯨ ꯍꯥꯠꯀꯦ ꯇꯧꯕꯗ ꯃꯅꯤꯡꯗꯒꯤ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯇꯨꯅ ꯃꯐꯝꯗꯨꯗ ꯇꯨꯈꯤ ꯃꯅꯤꯡꯗ ꯂꯩꯔꯝꯂꯤꯕ ꯅꯤꯄꯥꯗꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯕꯨ ꯆꯦꯛ ꯇꯧꯕ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ ꯃꯥꯅ ꯀꯤꯂꯔ ꯂꯦꯗꯤ ꯑꯗꯨꯕꯨ ꯍꯦꯟꯁꯑꯞ ꯇꯧꯍꯟꯈꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯂꯤꯁꯇꯨꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯣꯡꯃꯩ ꯑꯗꯨꯅ ꯀꯥꯞꯈꯤ ꯁꯤꯗꯒꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯟꯕꯤꯈꯤ ꯑꯗꯨꯒ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯤ ꯁꯣ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯤꯀꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯊꯦꯡꯅꯔꯁꯤ ꯑꯃꯨꯛ ꯃꯊꯪꯒꯤ ꯑꯀꯤꯕ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ